Meitei Erol-Eyek loina silon apon balo milana sinduna Tripurada Meitei mek tambiba chatkadaba mioi tarunga saba tim ama ngasi sana kunungdagi iningthau Leishemba Sanajaoba lam thakre piklabu supikna aikhoi gi leijarba Erol-Eyek sing asibu Manipur khak natana tokhaina tariba Meitei sing busu khanghanba changi haina iningthau Leishemba Sanajaoba na phongtokre Meitei Erol-Eyek loina silon apon balo milana sinduna pangtokhiba khongchat aduda luk asigi president khaidem ingocha Meitei amadi working president sorok sadokpham tomba Mangang Ukalgi President Mutum Maniton Meitei Milangi Zen Secretary Langoljam Nongmailembi Leima Vice President Waikom Gojen Meitei Amadi Assistant Finance Secretary Sinam Kundicha Hairiba Mioitar Asina Tripurada Choina tariba Meitei singda Meitei mek karamna pagani amadi karamna igani haibadu cheyol anirom mafam aduda leiduna takpi tambigani lamthabagi tharunga mari leinana Rajya Sabhagi MP ningthau Leishemba Sanajaoban haikibada Manipur asi apikpa lamdam ama oijarabasu isagi Erol-Eyek leijaba furp amani haina ngasi aikhoina chakthokna hingliba asigumna khoina ngakpigani asigumna choina takraba Meitei singnasu makhoina leiruriba mafamsing aduda aikoigumna chakthokchana leijaba ngamnaba amadi mayek asibu hena pakthok chakthoknabagi pandam amaga loinana changsilakpa khongthang amani haiki amadi Paumisingi wahangi pakomda center amadi santi hanjilaknaba santigi wari saba horaklaba matam masida santigi wari saba kahinaba mawongda furup amagi thamoi sokpa yaba mapa mapu haktaktagi lalaktuna laklaba senglaba laipomlen singda changba yaroi haina thinglakpa mathong hoktabagi thawongni center nasu masida toba yaba thabaksing Tenta dingaida tawanningi loinana kukigi maraktagi su lariklasu haiba santi pamba leiriba singna asigumba matong hoktabagi thawong asi lakshinba sangi makhatana asigumba pamdaba thawdoksing leptana chatharaklabadi Manipurgi miyamna karamba phirep lawgani haiba khangdaragani haiki Hojiksi sen hagadi India government silaga koi peace process hagada koi peace talk ki mongda koi thaminaba haurabane adu sumana koi shanti gi lambida koi changjal lasi adu to habi ko lama le ka sumana gi nong to ko masidi laibuk thibani aduga maruena bharat sarkar ko asiga makoina tawbom thokko mayamam lei madu ai mafam matam chana tawani ngata sigma sum free tharagadi sai ha sini koina ingba tappa Manipur ma purna ba honda dise masa tauba akai bam lakani aduga sum henjalaga di akogi machine amu sagi hanagi phibam guda mu mai do changba phibam lakani habisi adu mai hajeni aduna kwadi phabase akogi nakalani mangna kogi Meitei gi sungare adiga sonda leba chinaw singdi sungare kuki singdi sungare makoi gi chu adum lai su haiba adagi shanti pama mayam lemun khara masi nakalani makse kharaga kogi control tawba phabre khal chung tawning ba tawgadi ingba tapa na daga shanti adu ai hajalak wa ga ni ma haji